Bangladesh China gi Chaokhat Khongthang Kupna Yengsinkhre Mea Dictatorial da China gi mateng lauduna Bangladesh na Chaokhat Khongthang kaya paikhat kadauri amasung semilon gi corridor ama semgatnaba pandam thamli haina report kaya da phongdona river asi India na Kupna Yengsinkhre amasung mathau taba Khongthang sing matam chana laukhatnaba sem saduna lai haina India gi Ministry of External Affairs na phongdokre Bangladesh ki PM Tariq Rahmat na mamang thada China da chattuna dictatorial da China gi mateng lauduna comprehensive management amasung restoration project paikhat pada yanaba purakhibani masida nattana mamang dagi thawang tawduna laraklaba China Bangladesh Myanmar economic corridors gi matangda yanaba puraktuna China na thabak paikhatnaba sem sakre haina phongdorakhibani MEA gi Michael dagi asigumba India gi yumbo na balebak sing na paikhalakpa development sing asi Kupna Yengsinkhre masida Bangladesh na mamangaida dictatorial gi project sing da India gi mateng launaba honaramlaga haujikna China gi mateng launaba honarakni basi laibak thibani development khudimak makhatana yengsinduna India na sohandana ba honagani haiki CVMEC asi karigumba maipa na loshinkrabadi Bay of Bengal da China na kanagisu ayet palaitana khudong chaba lauba yagadauri hairi